ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯁꯦꯂꯨꯡꯕꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯅꯣꯡꯊꯣꯟꯅ ꯏꯌꯥ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯃꯥꯡꯗ ꯆꯠꯈꯤꯕꯗꯨꯕꯨ ꯀꯌꯥ ꯊꯨꯅ ꯃꯥꯡꯈ꯭ꯔꯕ ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯪꯒ ꯑꯩꯒꯁꯦ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯀꯦ ꯀꯥꯏꯅꯁꯨ ꯈꯜꯂꯤꯌꯦ ꯑꯗꯨꯕꯨꯗꯤ ꯈꯪꯒꯅꯤꯗꯅ ꯅꯪ ꯑꯦꯔꯥ ꯎꯃꯪ ꯑꯁꯤꯗꯒ ꯂꯩꯔꯣꯏꯗ ꯑꯩ ꯌꯨꯝ ꯇꯥꯟꯅ ꯆꯠꯂꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯨꯡꯕ ꯅꯣꯡꯊꯣꯟꯗꯣ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯂꯨꯅ ꯌꯦꯡꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯑꯊꯥꯞꯄꯗ ꯆꯠꯈ꯭ꯔꯤꯕꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯑꯣ ꯑꯥꯗ ꯆꯠꯂꯦꯅꯦꯁꯦ ꯐꯩ ꯈꯪꯒꯅꯤ ꯃꯥꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯊꯤꯔꯝꯕ ꯖꯥꯠꯅꯤ ꯑꯩꯅ ꯅꯝꯗꯅ ꯂꯣꯠꯂꯒ ꯂꯩꯕꯁꯤꯗ ꯃꯥ ꯎꯗ꯭ꯔꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯈꯔ ꯐꯪꯉꯗꯤ ꯃꯌꯥꯔꯦ ꯑꯩꯒꯤ ꯑꯁꯤ ꯑꯃꯨꯛ ꯃꯤꯁꯧ ꯇꯥꯁꯜꯂꯛꯑꯦ ꯋꯥꯅꯤ ꯃꯥꯒꯤꯁꯤ ꯌꯨꯝꯗ ꯍꯟꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯌꯨꯝꯗ ꯍꯜꯂꯒ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕꯗꯨ ꯈꯜꯂꯨꯕꯗ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗ꯭ꯔꯕ ꯄꯣꯠꯅꯤꯗ ꯑꯁꯨꯝꯅ ꯁꯦꯂꯨꯡꯕꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯣꯡꯊꯣꯟꯅ ꯆꯠꯂꯤꯕꯗꯣ ꯌꯦꯡꯂꯒ ꯃꯍꯥꯛꯁꯨ ꯊꯥꯞꯇꯛꯅ ꯂꯨꯝꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤ ꯅꯣꯡꯊꯣꯟꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯈꯤꯕꯅ ꯎꯃꯪꯒꯤ ꯑꯁꯨꯛꯄꯒꯤ ꯑꯀꯤꯕꯒ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯒꯝ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯏ ꯅꯣꯡꯊꯣꯟ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯍꯦꯔꯥ ꯆꯠꯃꯤꯟꯅꯔꯒ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯩꯅꯗꯤ ꯃꯥꯕꯨ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯌꯥ ꯅꯨꯡꯁꯤꯔꯨꯔꯤꯕ ꯑꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛ ꯑꯁꯤꯒ ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯥ ꯃꯌꯨꯝ ꯌꯧꯔꯛꯇꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤꯗꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯅ ꯃꯥꯕꯨꯗꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯅꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛꯇꯨꯗ ꯃꯥꯅ ꯂꯣꯠꯇꯅ ꯂꯩꯔꯝꯒꯅꯤꯕꯁꯤ ꯑꯩꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯤꯕꯁꯤꯅꯗꯤ ꯐꯩ ꯑꯗꯨꯕꯨꯗꯤ ꯈꯪꯒꯅꯤꯗꯅ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯁꯤꯗ ꯃꯥꯅ ꯉꯝꯗꯨꯅ ꯂꯣꯠꯈꯤꯕꯅꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯅꯕꯨꯗꯤ ꯀꯌꯥꯝ ꯉꯥꯜꯂꯨꯒꯅꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯏꯃꯝ ꯂꯣꯏ ꯎꯔꯤꯕꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯦꯕ ꯅꯣꯡꯊꯣꯟꯗꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯃꯌꯨꯝꯂꯣꯝꯗ ꯁꯨꯝ ꯍꯜꯂꯛꯂꯤ ꯁꯣꯝꯗꯅ ꯁꯦꯂꯨꯡꯕꯗꯣ ꯅꯣꯡꯊꯣꯟꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤꯕꯗꯨ ꯁꯦꯂꯨꯡꯕꯅ ꯑꯔꯥꯞꯄꯗꯒꯤ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯄꯣꯊꯥꯕ ꯂꯩꯇꯅ ꯅꯣꯡꯊꯣꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯂꯕꯅꯤ ꯃꯈꯨꯡꯒꯪ ꯌꯧꯔꯛꯄ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯗꯤ ꯄꯣꯊꯥꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯝꯕꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯂꯒ ꯅꯣꯡꯊꯣꯟ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯑꯁꯨꯛ ꯉꯟꯅ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯈꯨꯔꯥꯏꯕꯨꯡꯉꯣ ꯑꯩꯗꯣ ꯑꯁꯤꯗ ꯊꯕꯛ ꯑꯃꯈꯛ ꯆꯠꯆꯔꯨꯕꯅꯦ ꯍꯜꯂꯛꯄꯗ ꯑꯁꯤꯗ ꯊꯦꯡꯇꯣꯛꯈꯤꯗꯅ ꯐꯝꯂꯝꯂꯤꯕ ꯑꯁꯤꯅꯤ ꯀꯔꯤꯅꯣꯅꯦ ꯅꯣꯡꯊꯣꯟꯏꯕꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ ꯅꯠꯇꯦꯅꯦ ꯅꯨꯃꯤꯗꯥꯡ ꯁꯟꯗꯦ ꯌꯥꯆꯪꯂꯛꯄꯅꯤ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯊꯦꯡꯗꯣꯛꯈꯤꯗꯅ ꯐꯝꯂꯤꯕꯅꯤ ꯍꯥꯏꯕꯗꯨꯈꯔ ꯈꯟꯅꯕ ꯌꯥꯏ ꯅꯣꯡ ꯉꯥꯝꯐꯝ ꯇꯧꯔꯛꯄ ꯃꯝꯃꯤꯉꯩꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦꯅꯦ ꯈꯨꯔꯥꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯤ ꯋꯥꯔꯤ ꯑꯃ ꯂꯩꯕꯒꯤꯅꯤ ꯌꯥꯅꯤ ꯑꯩ ꯆꯠꯆꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯅꯣꯡꯊꯣꯟꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯒ꯭ꯌꯥꯟꯒ ꯇꯥꯕ ꯅꯠꯇꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯝ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯈꯔ ꯆꯠꯂꯒ ꯁꯦꯂꯨꯡꯕ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯁꯦꯂꯨꯡꯕ ꯈꯨꯔꯥꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕ ꯈꯨꯔꯥꯏꯕꯨꯡꯉꯣ ꯑꯩꯁꯤ ꯊꯕꯛ ꯑꯃ ꯆꯠꯆꯔꯨꯕ ꯊꯦꯡꯗꯣꯛꯈꯤꯗꯅ ꯒꯝ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯣꯡꯊꯣꯟꯅꯁꯨ ꯑꯗꯨꯝꯅ ꯈꯨꯝꯂꯝꯃꯤ
ꯅꯪꯅꯁꯨ ꯑꯗꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯦ ꯅꯕꯥꯅꯤꯒꯤꯁꯤꯕꯨ ꯊꯕꯛ ꯃꯥꯟꯅꯕ꯭ꯔꯣ ꯍꯣꯏ ꯈꯨꯔꯥꯏꯕꯨꯡ ꯊꯕꯛ ꯃꯥꯟꯅꯕꯖꯥꯠꯅꯤ ꯑꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯃꯥꯅ ꯃꯥꯡꯗ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯇꯨꯡꯗ ꯂꯥꯛꯂꯤꯕꯁꯤꯅ ꯈꯨꯔꯥꯏꯕꯨꯡꯉꯣ ꯏꯕꯥꯅꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕꯖꯥꯠꯅꯤꯗ ꯌꯨꯝ ꯌꯧꯕ ꯍꯥꯟꯕ ꯇꯥꯟꯅꯁꯦꯗꯅ ꯍꯥꯏꯕꯗꯒꯤ ꯃꯥ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒꯤꯔꯥ ꯐꯔꯦ ꯆꯠꯂꯣ ꯃꯥꯗꯤ ꯌꯨꯝꯕꯨ ꯌꯧꯔꯝꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯊꯣꯟ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯦꯂꯨꯡꯕꯗꯣ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯌꯦꯡꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯇꯨꯝꯃꯨꯛ ꯆꯥꯎꯕ ꯈꯨꯖꯥꯏ ꯃꯆꯥ ꯄꯤꯁꯛ ꯑꯃꯗꯤ ꯌꯥꯎꯔꯤꯕ ꯁꯅꯥꯁꯤꯡ ꯑꯃꯗꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯐꯤꯅ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯈꯣꯡꯗ ꯂꯩꯔꯤꯕ ꯇꯔꯪ ꯑꯆꯧꯕ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗꯒꯤ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯂꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯁꯦꯂꯨꯡꯕꯒꯤ ꯆꯤꯡꯅꯕꯅꯤ ꯑꯗꯨꯅ ꯅꯣꯡꯊꯣꯟꯕꯅ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯄꯔꯞ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯡꯊꯣꯟꯗ ꯂꯣꯟꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯀꯅꯥꯅꯣꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯍꯦꯛ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯁꯦ ꯍꯥꯟꯅ ꯁꯨꯅꯕ ꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯅꯣꯡꯊꯣꯟꯅ ꯏꯇꯥꯎ ꯁꯦꯂꯨꯡ ꯁꯦꯂꯨꯡꯕꯧ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤ ꯊꯣꯛꯂꯛꯂꯒ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯣꯡꯊꯣꯟꯅ ꯃꯔꯨꯞ ꯁꯦꯂꯨꯡꯗꯨꯕꯨ ꯂꯩꯇꯕ꯭ꯔꯥ ꯀꯗꯥꯏꯗꯒ ꯆꯠꯈꯤꯒꯦ ꯃꯥꯕꯨ ꯊꯕꯛꯇꯤ ꯍꯜꯂꯛꯈ꯭ꯔꯕꯅꯤꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯨꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛꯇ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯈꯤꯗ ꯉꯥꯏꯔꯤꯕꯅꯤ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯏꯃꯨꯡꯗꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟꯗꯣ ꯉꯥꯏꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯁꯦꯂꯨꯡꯕꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯁꯦꯂꯨꯡꯕꯗꯨꯕꯨ ꯊꯣꯛꯄ ꯇꯜꯂꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤꯅ ꯇꯥꯗ ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯃꯃꯥꯟꯅꯕ ꯀꯩꯒ ꯃꯄꯥꯟꯗꯒ ꯊꯣꯛꯈꯤꯕ ꯖꯥꯠꯂꯥ ꯂꯝꯖꯥꯎꯗꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯏꯕꯦꯝꯃ ꯃꯥꯗꯨ ꯀꯣꯏꯂꯣꯠ ꯂꯣꯠꯇꯅ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤꯅ ꯌꯦꯟꯅꯕ ꯃꯥꯒꯤꯅ ꯌꯦꯟꯅꯔꯣꯏ ꯍꯥꯏꯕ ꯃꯄꯨꯛꯆꯦꯜ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯑꯩ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛ ꯑꯗꯨ ꯄꯤꯔꯛꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯗꯨꯅ ꯎꯔꯩ ꯄꯥꯔꯩ ꯈꯨꯝꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯣꯡꯊꯣꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯕꯅꯤ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈꯤ ꯅꯣꯡꯊꯣꯟꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯦꯛ ꯍꯟꯈꯤꯕꯒ ꯁꯦꯂꯨꯡꯕ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯅꯣꯡꯊꯣꯟꯕꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯅꯣꯡꯊꯣꯟ ꯑꯃꯨꯛꯀꯁꯨ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯕꯗꯒꯤ ꯅꯣꯡꯊꯣꯟ ꯂꯥꯛꯄ ꯎꯕꯗꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨ ꯅꯣꯡꯊꯣꯟꯅ ꯎꯍꯧꯔꯤ ꯃꯁꯤꯗꯒꯤ ꯅꯣꯡꯊꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯄꯔꯞ ꯂꯥꯛꯇꯨꯅ ꯁꯦꯂꯨꯡꯕ ꯅꯪꯅ ꯍꯧꯖꯤꯛꯇ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨ ꯑꯩꯅ ꯎꯍꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯀꯣꯏꯂꯣꯠ ꯂꯣꯠꯂꯒ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯅꯤ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤ ꯆꯦꯟꯊꯣꯔꯛꯂꯒ ꯀꯔꯤꯅꯣ ꯇꯥꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯤꯔꯤꯕꯁꯤꯕꯣ ꯑꯉꯥꯡꯅꯒ ꯃꯁꯥ ꯉꯝꯗꯕꯅꯤ ꯅꯠꯇꯦꯅꯤ ꯇꯥꯗꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯏꯃꯨꯡꯁꯤꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯇꯥꯗꯒꯤ ꯅꯇꯥꯎ ꯁꯦꯂꯨꯡꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯀꯩꯅꯣ ꯍꯥꯏꯅꯒꯤꯗꯤ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯏꯕꯦꯝꯃ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯕ ꯌꯥꯏ ꯍꯟꯗꯛ ꯁꯦꯂꯨꯡꯕꯒ ꯑꯩꯒ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯑꯁꯦ
ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯐꯪꯂꯛꯄ ꯄꯣꯠꯄꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯦꯡꯅꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯐꯪꯂꯛꯄ ꯄꯣꯠꯄꯨꯅ ꯃꯇꯣꯝꯇ ꯑꯣꯏꯒꯦ ꯈꯟꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯍꯜꯂꯛꯀꯅꯨ ꯁꯦꯂꯨꯡꯕꯗꯣ ꯑꯃꯨꯛꯇ ꯀꯥꯎꯊꯣꯔꯛꯎ ꯃꯥꯒ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯃ ꯑꯩꯒ ꯁꯥꯟꯅꯒꯗꯕ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯥꯗꯤ ꯂꯝꯖꯥꯎꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯊꯣꯛꯈꯤꯕ ꯊꯦꯡꯅꯕꯤꯒꯦ ꯍꯥꯏꯔꯒꯅ ꯂꯝꯖꯥꯎꯗ ꯆꯠꯂꯒ ꯊꯦꯡꯅꯕꯤꯔꯨꯔꯣ ꯏꯃꯨꯡꯁꯤꯗꯗꯤ ꯂꯩꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛ ꯂꯝꯖꯥꯎꯗ ꯉꯥꯏꯔꯨꯔꯣ ꯑꯗꯨꯒ ꯃꯥꯒ ꯊꯦꯡꯅꯔꯀꯥꯟꯗ ꯆꯪꯃꯤꯟꯅꯔꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯍꯥꯏ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤ ꯆꯤꯟꯊꯤꯕꯤ ꯍꯧꯖꯤꯛꯇ ꯃꯥꯅ ꯃꯥꯡꯒꯣꯜꯗꯒꯤ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨ ꯑꯩꯅ ꯎꯍꯧꯗꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯆꯪꯂꯒ ꯌꯦꯡꯂꯕꯗꯤ ꯑꯔꯦꯝꯕꯗꯤ ꯏꯆꯣꯞ ꯆꯣꯞꯂꯅꯤꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯂꯩꯕ ꯏꯃꯨꯡꯁꯤꯗꯕꯨ ꯅꯇꯥꯎꯁꯨ ꯂꯩꯕ ꯅꯠꯇꯦ ꯆꯪꯉꯒ ꯌꯦꯡꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤꯗ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅꯦ ꯑꯗꯨꯒ ꯏꯇꯥꯎ ꯁꯦꯂꯨꯡꯕ ꯅꯪꯁꯨ ꯇꯥꯎ ꯉꯁꯤꯗꯒꯤ ꯅꯣꯡꯊꯣꯟꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯑꯁꯤ ꯃꯨꯠꯍꯟꯒꯦꯗꯤ ꯈꯟꯒꯅꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯨꯃꯤꯠ 5ꯒꯤ ꯃꯇꯝ ꯄꯤꯔꯤ ꯃꯗꯨ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯑꯩꯁꯦ ꯅꯣꯡꯊꯣꯟꯅꯤ ꯅꯣꯡꯊꯣꯟ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯂꯨꯡꯕꯗꯣ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯑꯩꯁꯤ ꯅꯣꯡꯊꯣꯟꯅꯤ ꯅꯣꯡꯊꯣꯟ ꯀꯥꯏꯅ ꯑꯩ ꯅꯣꯡꯊꯣꯟ ꯑꯩꯁꯨ ꯁꯦꯂꯨꯡꯕꯅꯤ ꯁꯦꯂꯨꯡꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯅꯥꯒꯤ ꯂꯩꯐꯝ ꯇꯥꯛꯇꯨꯅ ꯅꯪꯕꯨ ꯑꯩꯅ ꯄꯨꯔꯒ ꯆꯠꯂꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯄꯥꯟꯗꯒꯤ ꯅꯪꯁꯨ ꯈꯔ ꯀꯥꯟꯅꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯍꯦꯛ ꯑꯐꯪꯕ ꯈꯔ ꯑꯗꯨꯅ ꯌꯥꯔꯒ ꯇꯣꯛꯊꯣꯛꯑꯣꯗꯅ ꯑꯩꯒꯤꯗꯣ ꯊꯤꯔꯛꯑꯅꯨ ꯍꯥꯏꯕ ꯅꯪꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯂꯤꯕ ꯅꯪꯕꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯔꯤꯕ ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯑꯃꯠꯇ ꯍꯦꯛ ꯈꯥꯏꯗꯕꯤꯗ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯐꯪꯕ ꯍꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯍꯥꯏ ꯃꯁꯤꯒꯤ ꯅꯣꯡꯊꯣꯟꯁꯦ ꯍꯟꯇꯛꯃꯨꯛꯀ ꯂꯥꯛꯂꯕꯗꯤ ꯈꯔꯒ ꯊꯤꯅ ꯉꯥꯡꯈꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯄꯣꯠ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯄꯣꯠꯇꯨꯕꯨ ꯃꯥꯒ ꯄꯨꯟꯅ ꯌꯦꯟꯅꯗ꯭ꯔꯤꯕ꯭ꯔꯣ ꯌꯦꯟꯅꯔꯕꯅꯤ ꯑꯄꯦꯜ ꯂꯥꯏ ꯆꯨꯗꯕ ꯍꯥꯏꯗꯨꯅꯤ ꯀꯥꯟꯗꯦꯁꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯃꯨꯡ ꯆꯪꯃꯤꯟꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯅꯣꯡꯊꯣꯟꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯀꯅꯥꯅꯣ ꯑꯃ ꯑꯃꯜꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯆꯩꯁꯨ ꯑꯀꯣꯟꯕ ꯎꯆꯦꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯂꯤꯆꯩ ꯑꯗꯨꯒꯤ ꯃꯔꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯇꯞꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯐꯝꯊꯔꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯅ ꯀꯔꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣꯅꯦ ꯃꯥ ꯑꯣꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯂꯣꯟ ꯂꯣꯟꯅ ꯌꯦꯡꯉꯤ ꯍꯥꯏꯔꯤꯕꯁꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯋꯥꯔꯤꯗꯨꯝ ꯁꯥꯔꯨꯈꯤꯒꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯊꯣꯟꯗꯣ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯐꯝꯂꯝꯂꯤꯕ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯒꯦꯅꯦ ꯅꯪꯅꯔꯣ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯔꯝꯕ ꯑꯉꯥꯎꯕ ꯃꯥꯟꯕꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯗꯨꯒ ꯍꯣꯏꯁꯨ ꯍꯥꯏꯗ ꯃꯥꯏꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯉꯥꯏꯈꯣꯅꯦ ꯑꯉꯥꯎꯕ ꯅꯪꯕꯣ ꯅꯪꯅꯔ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯥꯎꯕ ꯑꯗꯨꯅ ꯅꯍꯥꯛ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯅꯍꯥꯛ ꯈꯛꯇ ꯂꯩꯀꯥꯏ ꯑꯁꯤ ꯃꯨꯠ ꯇꯥꯛꯇꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯤ ꯅꯣꯡꯊꯣꯟ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯦꯞꯄꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯁꯣꯝꯗꯅ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥꯗꯣ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯋꯥꯔꯛ ꯎꯔꯛꯅ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯗꯨꯅ ꯍꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯅꯣꯡꯊꯣꯟ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯍꯪꯍꯧꯒꯦ ꯈꯟꯗꯨꯅ ꯇꯥꯟꯅꯗꯨꯅ ꯆꯨꯊꯦꯛ ꯑꯗꯨꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯆꯨꯊꯦꯛ ꯑꯗꯨꯗ ꯂꯩꯁꯜꯂꯨꯒ ꯌꯦꯡꯂꯨꯕꯗꯗꯤ ꯆꯠꯂꯝꯗ꯭ꯔꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ
Nongthon angakpa amadi akibiga loinana mayum lomda parap parap halakli. Mayum jorobada nongthon gyarmen gamata tadana numidang wairamgi amamba aduda mahak sangsilaglaga mangolgi dari adu makhong yantharaga phamlaga leiri. Matam aduda nongthon gi nupido sangsilagraga kari amuk torobagi ha selungba udaruni haina chatkibadaine. Selungbagi mayum jorure. Selungbadi unaraktre. Adubu ahal lama angawba sumali. Aduga ingonda nahak thakta laikai ase mutkadori. Asawo phathau hairamaga chatkre. Kari tholagadabano khangdre. Ai selungbagi mathakta laman khumdabadi suya yadabani. Magido mi usit mande. Hoi chumi. Mahakna aigi kananaba khara tawbiribani. Mahakna lamjingduna aigi sukharadi phangjari. Adubu manaba phangliba pot adu saruk ahum thopagi ani phangnaga amata orabasu itaw sina koknarasi haidana piyu aigi thamoina pengi. Ai huran chinthi magi adugumlaba buchen phattapa adubudi aini suya yabangamloi. Phai khanganidana numit manganagi matam tharamlabani. Numit mangani asida kariguma mahanga laktuna seinangi saruk sina oiro hadana pirabadi phai. Nattaduna hek pidribu phawadi aina mangodagi mado thauba leploi. Asumna khallaga nongthondo koilaw loromlaga imungda amuk changkhri. Masigi matung matamdi asum hawkhri namit marini sujin khraba phawada selungmana nongthongi mayumda laktuna kari amata hairakhidrei. Nongthon su khangle selungmana mahakki mayumda laklaga karigumbi amata hairaroi haibase. Masidagi nongthona mahak thabak paikhatpa hauragi khaladuna mahak parap afimaro loisinduna mangani suba numi adugi ayukta thabak ama chatkadabagi loisalakli. Matam aduda nongthongi nupina kadaida amuk chatluge hairibano haiduna hangi. Matam aduda nongthona hai kuyakloi parap jalagane parap halakadabani. Phare leramuko asum na hairaga nongthon parap asum lakli. Masigi matung haujikti nongthon mahana yamna chanajaba mahaki thabaksingda adumak yauduna leiriba ahal amagi manakta lakli. Ahal adugi mayum jorabada nongthonna kanna kauri. Matam aduda ahal lado tholakli aduga nongthon kuireda nang udaba ha karam paliba nangbo law kakhalu law. Asum na hairaga nongthonbu phamnabagidamakta mangolda kaukhatlei. Matam aduda nongthonna khura ai karigumba mata khuradagi laujage haduna laklibani. Kari none hayo khuragida leipa sahi marfu surba laididu ai amutang waijagi. Ai karigino ha nati nangbu adugumba thabaktu aingoda tawraroi haidana wasakhraba taine. Khura tawdaba yadaba ama leire adudunani yaragadi ai amukta waijagi. Ai masigi khulai asibungo ilai ba khulai nati karigumbada masi mangkhibaga thoklabadi awaphamda tagadoribani. Heka tarai pithokpa yaba natini. Khura ai loina makhangjai ado pidabadi suya yadabani mahake mathau ama leire. Phare ado nang masigi mamaldi kaya aingoda piba ngamgani. Masigi sana si passion biu. Yadi yare hebo. Ado nang chakshina di seasonal. Kay dabu seasonal haribano ne. Khura lewa mantra boot pet ki thabak asibu phataba thabak ta seasonal banatana afabada di krai dagi sinabu yaratage. Mi yamna ustaba yamna chaningba mi yama leiri mangonda na tawgadoribani. Bibiro khura ai chachakhrage. Phare ado nang mangdi manghanganu ko sahi marphu nati masi sahi sama sugadaba sumnagi sahi ani khaktamak ngairabani. Phare pukroko asuk kuba batam sahi ase manghandana suthang puthang naina sinaduna lakliba laithi. Leramo
asumna hairaga ahallado imungda parap changkhri aduga lubak ama puthoraktuna nongthonda pirari ase section puraga chalu lambi lamkhang chapa matamda masi puraga chapa matamda mine thabak amatang chalu si natraga sunga hakta pham khisi haiduna phamduna laithokpa amadi wari saduna laithokpa phateko mayum jonguna ba gam chatkadabani marakta ga se mine kroklabasu pakna khumunu yariba makhaidi khumdabana hena fai adugane masi puraga yum jonguna ba chatpa phawbada songadaba laiwa aduri nahana hena khanglamnagani hoi khura ai loina ma khangjare fare adudi yonguna ba tawro hoi fare khura ai mai pakjarake hoi asumna hairaga nongthon gam adumak lakli machinda murum lewa sonuna chatlibani tanja aduda nongthona konduna puriba lai dibi ado manungda phan chongbagum lubak adudaki nanthoknaba chongthoknaba kanna nomlakpada lubak ado tage tawri matam marda nongthonna lubak ado segrada kanna sapsanduna mayum jawnaba puduna lakli asumna nongthonna mayum jawnaba purakpada lambi lamkhang chatpa miyoi singna nongthonda kadai chaluribun nongthon haiduna hangi adubu nongthon kariyamata khumdana mayum jawnaba gam lakli wari asigi anisuba tangkak matang asida losinjari mathangi tangkak singda kari kamdorokpage haibatu mayam punna amuk ngaiminarasi ngasigi damakadi mayambu aroibada amuka hanna khurumjari